Ministry of Home Affairs na haizarakpadi Kanglub ki irang asida laikhidraba Kuki Jo Furup ki hakchang Lairon Chanbagi Thoram Numit Mangani Yaithabada Indigenous Travel Leaders Forum na ayaba phongdokre. Torbung Banglada Kuki Jo Furup ki laikhidraba hakchang Lairon Chanba Yaroi Haina Miyam na mafam aduda thomjun na bahonabada Security Force ka chaw na mukna bathokre. Miyoi kaya asopan nang lay. Torbung Banglagi Chayet Nariba Lamsarukta Lairon Thoram Pangthoktanaba Law Enforcement Agency Singamade Furup Animakna Status Quo Maintain Taunaba Manipur High Court na direction pikre. Anishiba Manipur Rifles masing yamlaba miyam na kulay piyu hay na thomjalak na bahonarapada Rapid Action Force na tear gas cell kapto na tankay kre. Amasung Imphal East amadi West District ayuk pung mga dagi numidang pung nipan fawba curfew komthok lambado law and order ki fibam khara fattaba na maram oraga total curfew thamjin kre.